Isabi mo, yorin may tay sana kung mayon. Nungahi ay marang kay na pan pribalay ning tao. Nanaw karam tong jo hay bagi. Kadakangan handa na nabibina ba. Nung silayram kudon to, layram na lay kay palalan. Kuyong kagdawang kalakli. Taymong tatama sutarakli. Nanaw di og na bising na munsan kari. Palem pantaw anina na thong ting biri suk nam laba loibi singi na pomda sahing sarwa tam thiraba sa kai khayata nanaw yai bi mang tar brane khamu thakta Matau asumna awa tengtha na wairak labada upai lei jitrabi liksanu gi tengtha khol masabi nungda lainen pakhang bana ubi khangbi khri Liksanu masanaugi awabase tengbang biragi khalladuna khudak pakhangba masabigi manakta waithung lakhi sukna mamlaba loibi singmai ado pakhangbagi mangala ingan ngan khre masabi ibungo yoren pakhangbana magi manakta hek thunglabada liksanu safabi awa maisa ado khara makhaidi ingthabagumi Tanik pa khonjena thamoi kaina kapjaduna masabida paumenjari isabi ibungo yoren pungmayonda nungai yabi marang kaina pan pharibo laining thau nanaw liksanu laibak thibidi pale pathau anina latna thongbu thingkhre asi hairaduna mamangda thokiba thaudok wathoksing masabigi mafamda liksanuna paudam jakhre Masabi liksanu sapabigi yawa tarba matungda tubi lairen pakhang bana masanaubu nungsi chana yengladuna koloi mapau melai isanau ibema liksanu sapabi nahak kari suwaruraganu matam chuppada aihakna nahakpu ngak senduna lairagani palem panthau anigi sangai nungda changluraganu Kairoi kanagi masai gonda su changluraganu yengu kharam pangba maikai romda musuk muna uriba loibi singjau ase thangjing jingleni jingkhong asimaktada moirang kauba leiba khunjau ama leiramgani mafam ado moirang thangjing koyen lai yatham phamban ngalido ayang lei mapathoi bina oitham phamban libani Koyum anigi masai gonda waithung luro isanau awang lengak lok taramathoi haitharakpa taranithoi suba mura loklo gonda hauba kokyang wachum chaisu sana wa tumlen takhok panba wakok matang tare ase isanau nangonda sinaragi unbi pungning pena pungning seloi niktana taruku isanau Nura ungoi nungda lairang laimi tamliba lairam saktam langliba nawa ado thasing kumsing suraga matik mayai chenba napari oina phangani do adugi mathangda napari aduna pagi pare phadri phawa magi leptam tamdri phawa wagi sesu asibu mangphade do matam chuppada kongyan chesu asina Nangi nating pangani do Kogyan pithok haidaba wani Sesu mang haidaba kokyani Isanau lehauro ko Ay lagi Hairam laga kogyan sesu sinaram laba Jingu pakhang ba Mafam khangau dana mangkari Mapungo na pibiramba Kogyan sesu ado Chit na khutpai na jaraga Liksanu sapabi Mikup kharadang ngaihak numbangda duna lairami ngaihak lairuraba matungda wakhal loksing laklamido laibak thibi liksanu sapabi paima wakhal tarai masabi na takpiramba lamdam maikei panglagi khan amamba loibi singjaugi suklaba umang wamang lakta sa kai kiba khangdaba makai lambi naidraba tingkhang tumbauna thallaba Jangal marakta masam mana ipa pha
ꯑꯉꯥꯎꯕꯤꯒꯤ ꯃꯇꯧꯒꯨꯝ ꯃꯥꯔꯗꯨꯅ ꯈꯣꯡꯁꯥꯟꯕ ꯍꯧꯔꯛꯂꯤ꯫ ꯈꯔ ꯆꯠꯂꯤ ꯆꯤꯡꯆꯦꯞꯇꯒꯤ ꯅꯥꯟꯊꯩ, ꯈꯔ ꯑꯃꯨꯛ ꯆꯠꯂꯤ ꯃꯣꯡꯁꯣꯡ ꯃꯔꯛꯇ ꯇꯨꯁꯤꯜꯂꯤ꯫ ꯇꯤꯡꯈꯪ ꯄꯥꯜꯂꯕ ꯎꯔꯤ ꯋꯥꯔꯤ ꯎꯁꯥ ꯋꯥꯁꯥꯅ ꯁꯦꯠꯂꯤ ꯏꯜꯂꯤꯕ ꯆꯔꯩ ꯅꯝꯈꯩ ꯃꯆꯦꯠ ꯃꯆꯦꯠ ꯄꯟꯗꯨꯅ ꯁꯦꯒꯥꯏꯕ ꯍꯧꯔꯛꯂꯤ꯫ ꯆꯔꯥꯝ ꯆꯗꯠꯅꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯂꯤꯛꯁꯅꯨ ꯁꯥꯐꯕꯤ ꯊꯥꯡꯖꯤꯡ ꯃꯁꯥꯏ ꯀꯣꯟ ꯇꯝꯂꯛꯂꯤ꯫ ꯑꯃꯝꯕ ꯑꯍꯤꯡꯒꯤ ꯑꯁꯨꯛꯄ ꯎꯃꯪ ꯋꯥꯃꯪ ꯑꯣꯏꯈꯤꯕꯅ ꯅꯣꯡꯉꯥꯜꯂꯕꯁꯨ ꯀꯣꯔꯧ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜ ꯃꯁꯦꯛ ꯐꯥꯎꯔꯛꯈꯤꯗ꯭ꯔꯤ꯫ ꯅꯨꯔꯥ ꯂꯤꯛꯁꯅꯨ ꯁꯥꯐꯕꯤ ꯂꯥꯏꯕꯛ ꯆꯥꯎꯕꯤꯒꯤ ꯃꯐꯝꯗꯗꯤ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯤꯀꯨꯞ 4-5ꯇꯪ ꯃꯉꯥꯜ ꯈꯔꯗꯤ ꯃꯐꯪꯖꯩ ꯍꯥꯏꯕꯕꯨ ꯑꯌꯥꯝꯕꯗꯤ ꯃꯝꯕꯒꯨꯝꯕꯅꯤ꯫ ꯎꯃꯪꯗ ꯄꯥꯜꯂꯝꯕ ꯎꯍꯩ-ꯋꯥꯍꯩ ꯈꯔ ꯆꯥ, ꯂꯨꯛꯅꯨꯡꯒꯤ ꯏꯁꯤꯡ ꯈꯔ ꯊꯛ, ꯃꯇꯧ ꯑꯁꯨꯝꯅ ꯎꯔꯛ-ꯋꯥꯔꯛ ꯎꯈꯣꯡ-ꯋꯥꯈꯣꯡꯗ ꯃꯔꯥꯟ ꯑꯣꯏꯅ ꯂꯦꯜꯂꯛꯄꯅ ꯃꯀꯨꯝ ꯃꯊꯥ ꯁꯨꯖꯤꯜꯂꯛꯂꯤ꯫ ꯅꯣꯡꯗꯝꯕ ꯃꯥꯡꯒꯤ ꯗꯣꯡꯗꯝꯈꯣꯟ ꯑꯉꯛꯄꯒꯤ ꯃꯁꯛꯅꯤ꯫ ꯃꯄꯨ ꯃꯥꯅ ꯂꯝꯖꯤꯡꯕꯤꯔꯛꯄꯅ ꯊꯥꯡꯖꯤꯡ ꯆꯤꯡꯖꯥꯎ ꯌꯧꯈ꯭ꯔꯦ꯫ ꯊꯥꯡꯖꯤꯡ ꯆꯤꯡꯒꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯊꯪꯕ ꯂꯣꯏꯕꯤ ꯂꯣꯛꯆꯞ ꯂꯨꯛꯅꯨꯡꯗ ꯊꯧꯗꯨ ꯅꯨꯄꯥꯛ ꯃꯊꯛꯇ ꯑꯋꯥꯕꯒꯤ ꯄꯥꯟꯗꯣꯝ ꯂꯣꯝꯂꯛꯂꯤ꯫ ꯂꯤꯛꯁꯅꯨ ꯁꯥꯐꯕꯤ ꯅꯤꯡꯉꯥꯏꯕ ꯂꯩꯇꯅ ꯋꯥꯟꯊꯗꯨꯅ ꯇꯥꯈ꯭ꯔꯦ꯫ ꯅꯨꯔꯥ ꯂꯤꯛꯁꯅꯨ ꯁꯥꯐꯕꯤꯒꯤ ꯑꯋꯥꯕ ꯃꯇꯧ ꯑꯗꯨꯕꯨ ꯂꯝꯗꯝ ꯑꯁꯤꯕꯨ ꯀꯣꯟꯕꯤꯔꯤꯕ ꯈꯣꯌꯨꯝ ꯑꯅꯤꯅ ꯎꯕꯤꯔꯗꯨꯅ ꯃꯣꯏꯔꯥꯡ ꯊꯥꯡꯖꯤꯡ ꯀꯣꯏꯔꯦꯜ ꯂꯥꯏꯅ ꯑꯌꯥꯡ ꯂꯩꯃ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯄꯥꯎꯃꯤꯜꯂꯛꯈꯤꯗꯣ: ꯆꯤꯡꯈꯩ ꯄꯥꯡꯕ ꯂꯝꯗꯝ ꯂꯣꯏꯕꯤ ꯑꯩꯒꯤ ꯂꯣꯛꯆꯞ ꯂꯨꯛꯅꯨꯡꯗ ꯊꯪꯒꯥꯜ ꯆꯅꯨ ꯁꯥꯐꯕꯤ ꯊꯧꯗꯨ ꯅꯨꯄꯥꯛ ꯊꯛꯇ ꯋꯥꯟꯊꯗꯨꯅ ꯂꯩꯔꯦꯗꯣ, ꯈꯥꯡꯉꯨꯊꯛꯇ ꯌꯥꯏꯕꯤ ꯃꯥꯡꯐꯗꯦꯗꯣ, ꯍꯧꯖꯤꯛꯃꯛ ꯑꯩꯈꯣꯏ ꯑꯅꯤ ꯆꯠꯇꯨꯅ ꯑꯅꯥ ꯈꯔꯥꯏ ꯂꯥꯏꯀꯠꯅꯗꯕ ꯌꯥꯗ꯭ꯔꯕꯅꯤ꯫ ꯏꯁꯥꯅꯧ ꯑꯌꯥꯡ ꯂꯩꯃ ꯅꯪꯅ ꯁꯑꯣꯡꯒꯤ ꯁꯛꯇꯝ ꯂꯧꯔꯣꯗꯣ, ꯑꯩꯅ ꯄꯥꯝꯕ ꯀꯩꯒꯤ ꯁꯛꯇꯝ ꯂꯧꯔꯒꯦ? ꯌꯦꯠꯀ ꯑꯣꯏꯒ ꯐꯝꯗꯨꯅ ꯄꯂꯦꯝ ꯄꯟꯊꯧ ꯁꯛꯅ ꯅꯥꯎꯌꯣꯛ ꯅꯥꯎꯀꯣꯜꯂꯨꯔꯁꯤ꯫ ꯀꯩ ꯁꯑꯣꯡꯒꯤ ꯁꯛꯇꯝ ꯂꯥꯡꯗꯨꯅ ꯈꯣꯌꯨꯝ ꯑꯅꯤꯅ ꯊꯤꯟꯊꯗꯨꯅ ꯈꯣꯡꯂꯦꯡꯕꯤꯔꯛꯇꯨꯅ ꯊꯧꯗꯨ ꯅꯨꯄꯥꯛ ꯊꯛꯇ ꯋꯥꯟꯊꯗꯨꯅ ꯇꯥꯔꯤꯕ ꯂꯤꯛꯁꯅꯨ ꯁꯥꯐꯕꯤꯒꯤ ꯃꯅꯥꯛꯇ ꯌꯧꯔꯛꯂꯦ꯫ ꯆꯦꯡꯂꯧ ꯍꯦꯜꯂꯕꯤ ꯅꯨꯖꯥ ꯃꯥꯒꯤ ꯑꯋꯥꯕꯒꯤ ꯁꯛꯇꯝ ꯑꯗꯨ ꯎꯕꯗ ꯑꯌꯥꯡ ꯂꯩꯃ ꯄꯥꯟꯊꯣꯏꯕꯤꯅ ꯃꯊꯥꯅꯨꯡꯗ ꯃꯃꯣꯝ ꯁꯛꯅ ꯀꯣꯟꯖꯅꯤꯡꯉꯤ꯫ ꯑꯗꯨꯕꯨ ꯑꯀꯤ ꯇꯨꯖꯨꯡ ꯑꯣꯏꯗꯨꯅ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯀꯗ꯭ꯔ ꯈꯟꯗꯨꯅ ꯉꯥꯏꯍꯥꯛ ꯅꯨꯡꯕꯪꯅꯔꯤꯉꯩꯗ ꯌꯣꯏꯃꯌꯥꯏ ꯇꯧꯗꯥꯟꯕꯁꯨ ꯃꯥꯂꯦꯝꯒꯤ ꯑꯋꯥ ꯄꯨꯝꯕ ꯀꯣꯛꯄꯤꯔꯒꯦ ꯈꯟꯗꯨꯅ ꯅꯣꯡꯄꯣꯛ ꯆꯤꯡꯈꯩ ꯊꯪꯕ ꯃꯥꯏꯀꯩꯗ ꯁꯅꯥ ꯃꯆꯨ ꯃꯥꯜꯂꯕ ꯃꯁꯦꯛ ꯃꯉꯥꯜꯒ ꯂꯣꯏꯅꯅ ꯊꯣꯛꯂꯛꯂꯕꯗ ꯑꯃꯝꯕ ꯀꯧꯕꯤ ꯂꯥꯏꯔꯦꯝꯕꯤꯅ ꯃꯕꯨꯡꯉꯣꯕꯨ ꯀꯤꯔꯗꯨꯅ ꯃꯔꯨꯝ ꯆꯪꯅ ꯂꯣꯠꯈ꯭ꯔꯦ꯫ ꯑꯁꯤꯒꯨꯝꯕ ꯇꯥꯟꯖꯥ ꯑꯁꯤꯗ ꯊꯧꯗꯨ ꯅꯨꯄꯥꯛ ꯃꯊꯛꯇ ꯋꯥꯟꯊꯗꯨꯅ ꯂꯩꯔꯤꯕꯤ ꯂꯤꯛꯁꯅꯨ ꯁꯥꯐꯕꯤ ꯈꯣꯝꯂꯦꯟ ꯃꯤꯀꯞ ꯊꯣꯛꯂꯛꯂꯦ꯫ ꯄꯥꯏꯃ ꯋꯥꯈꯜ ꯂꯥꯛꯇꯨꯅ ꯃꯃꯤꯠ ꯅꯣꯏꯔꯗꯨꯅ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗꯨꯗ ꯅꯥꯛ ꯌꯦꯠ ꯑꯅꯤꯃꯛꯇ ꯀꯩ ꯁꯑꯣꯡ ꯑꯅꯤꯅ ꯀꯨꯟꯗꯨꯅ ꯂꯩꯔꯝꯕꯗꯣ ꯅꯨꯔꯥ ꯂꯤꯛꯁꯅꯨ ꯁꯥꯐꯕꯤꯅ ꯁꯪ ꯁꯪ ꯎꯔꯨꯔꯦ꯫ ꯃꯊ꯭ꯋꯥꯏ ꯄꯨꯗꯨꯅ ꯆꯠꯄꯗ ꯋꯥꯖꯔꯕꯤ ꯂꯤꯛꯁꯅꯨ ꯂꯣꯛꯅꯨꯡꯗ ꯌꯥꯏꯕꯤ ꯊꯋꯥꯏ ꯃꯥꯡꯂꯗꯨꯅ ꯑꯋꯥꯕ ꯄꯨꯝꯕ ꯀꯣꯛꯂꯒꯅꯤ ꯈꯜꯂꯨꯕꯗ ꯊꯣꯏꯅꯗꯨꯝ ꯅꯨꯡꯉꯥꯏꯖꯔꯝꯃꯤ꯫ ꯇꯅꯤꯛ ꯇꯅꯤꯛꯂꯕ ꯈꯣꯟꯖꯦꯜꯅ ꯀꯞꯂꯗꯨꯅ ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯅꯗꯨꯅ ꯍꯥꯏꯖꯔꯤ: ꯅꯨꯖꯥ ꯂꯥꯏꯕꯛ ꯆꯥꯎꯕꯤ ꯑꯩꯕꯨ ꯁꯪꯗꯨꯅ ꯂꯩꯕꯤꯔꯝꯂꯤꯕ ꯎꯃꯪꯒꯤ ꯁꯥ ꯑꯣꯏꯕꯁꯤꯡ, ꯑꯁꯨꯛ ꯋꯥꯅ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯍꯤꯡꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯄꯥꯝꯕ ꯀꯩꯈꯥ ꯊꯋꯥꯏ ꯊꯥꯖꯔꯒꯦ꯫ ꯀꯩꯔꯦꯟ ꯅꯪꯕꯨ ꯅꯃꯣꯝꯕꯨ ꯌꯥꯟꯊꯣꯛ ꯂꯣꯟꯕꯤꯔꯣ ꯏꯅꯤꯡꯊꯧ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯌꯥꯡ ꯂꯩꯃ ꯄꯥꯟꯊꯣꯏꯕꯤ ꯊꯃꯣꯏ ꯄꯨꯕ ꯉꯝꯂꯛꯇ꯭ꯔ ꯃꯥꯜꯂꯦ꯫ ꯂꯤꯛꯁꯅꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯈ꯭ꯔꯒ ꯃꯔꯩꯅ ꯇꯞꯅ ꯇꯞꯅ ꯂꯦꯛꯇꯨꯅ ꯅꯨꯡꯁꯤ ꯊꯧꯖꯥꯟ ꯎꯠꯂꯛꯂꯦ꯫ ꯀꯩ ꯁꯑꯣꯡ ꯑꯅꯤꯒꯤ ꯃꯐꯝꯗ ꯌꯥꯏꯕꯤ ꯂꯧꯕꯤꯔꯣ ꯍꯥꯏꯖꯔꯨꯕ ꯑꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕ ꯃꯑꯣꯡꯗ ꯎꯃꯪꯒꯤ ꯁꯥ ꯑꯣꯏꯕ ꯑꯅꯤꯅ ꯄꯂꯦꯝ ꯄꯟꯊꯧ ꯁꯛꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯇꯧꯕꯤꯔꯤ꯫ ꯁꯥ ꯑꯅꯤ ꯑꯁꯤꯗꯤ ꯑꯆꯝꯕ ꯁꯥ ꯑꯣꯏꯔꯔꯣꯏ
ꯈꯣꯌꯨꯝ ꯂꯥꯏꯒꯤ ꯁꯛꯇꯝ ꯑꯣꯏꯔꯒꯅꯤ ꯍꯥꯏꯅ ꯂꯤꯛꯁꯅꯨ ꯁꯥꯐꯕꯤꯅꯁꯨ ꯃꯄꯨꯛꯅꯤꯡꯗ ꯈꯟꯈ꯭ꯔꯦ꯫ ꯅꯣꯡꯗꯝꯕꯒꯤ ꯅꯣꯡꯊꯝꯈꯣꯟ ꯑꯉꯛꯄꯅꯤ꯫ ꯊꯪꯅꯕ ꯃꯤꯀꯨꯞ ꯄꯨꯡꯖꯥ ꯑꯗꯨꯃꯛꯇꯗ ꯂꯤꯛꯁꯅꯨꯒꯤ ꯎꯟꯒꯣꯏꯅꯨꯡꯗ ꯂꯩꯔꯤꯕ ꯅꯋꯥ ꯑꯗꯣ ꯃꯥꯂꯦꯝ ꯇꯥꯏꯕꯪ ꯂꯝꯖꯥꯎ ꯐꯥꯎꯔꯝꯗꯥꯏꯒꯤ ꯃꯇꯝ ꯑꯣꯏꯔꯝꯂ ꯃꯥꯜꯂꯦ꯫ ꯊꯧꯗꯨ ꯅꯨꯄꯥꯛ ꯃꯊꯛꯇ ꯑꯃꯨꯛ ꯍꯟꯅ ꯇꯨꯝꯈ꯭ꯔꯦ꯫ ꯇꯥꯏꯕꯪ ꯀꯅꯥ ꯎꯗ꯭ꯔꯕ ꯂꯣꯏꯕꯤ ꯆꯤꯡꯒꯤ ꯂꯣꯛꯅꯨꯡꯗ ꯅꯨꯔꯥ ꯂꯥꯏꯕꯛ ꯆꯥꯎꯕꯤ ꯂꯤꯛꯁꯅꯨ ꯁꯥꯐꯕꯤ ꯅꯨꯡꯒꯥꯏ ꯃꯊꯛꯇ ꯑꯣꯜꯂꯛꯂꯦ꯫ ꯅꯨꯡꯆꯦꯠꯅ ꯃꯣꯂꯥꯡ ꯑꯣꯏꯔꯛꯂꯦ꯫ ꯍꯦꯗꯣ ꯅꯥꯍꯦ ꯆꯠꯂꯛꯂꯦ꯫ ꯑꯄꯣꯛꯄꯤ ꯃꯃꯥ ꯅꯤꯡꯁꯤꯡꯂꯛꯂꯦ꯫ ꯏꯃꯥ ꯏꯃꯥ ꯍꯥꯏꯅ ꯈꯣꯟꯖꯦꯜꯅ ꯂꯣꯛꯅꯨꯡ ꯑꯗꯣ ꯄꯨꯡꯅꯤꯟ ꯅꯤꯟꯈ꯭ꯔꯦ꯫ ꯃꯇꯝ ꯑꯁꯤꯗ ꯁꯑꯣꯝꯅ ꯃꯥꯏꯕꯤ ꯑꯣꯏꯈ꯭ꯔꯦ꯫ ꯀꯩꯅ ꯃꯥꯌꯣꯛꯅꯕꯤ ꯑꯣꯏꯔꯗꯨꯅ ꯃꯄꯥꯔꯤ ꯑꯃ ꯐꯪꯖꯔꯦ꯫ ꯀꯩ ꯁꯑꯣꯝ ꯑꯅꯤꯅ ꯅꯋꯥ ꯑꯗꯨꯕꯨ ꯂꯣꯛꯅꯨꯡꯒꯤ ꯂꯥꯏꯖ ꯏꯁꯤꯡꯅ ꯏꯔꯨ ꯁꯥꯊꯦꯡꯕꯤꯔꯒ ꯃꯃꯥꯒꯤ ꯃꯊꯥꯅꯨꯡꯗ ꯀꯣꯜꯍꯟꯕꯤꯈ꯭ꯔꯦ꯫ ꯂꯤꯛꯁꯅꯨ ꯁꯥꯐꯕꯤ ꯃꯊꯥꯅꯨꯡꯗ ꯃꯄꯥꯔꯤ ꯑꯗꯣ ꯍꯦꯛ ꯀꯣꯟꯖꯕꯃꯛꯇꯗ ꯃꯁꯥꯕꯤ ꯏꯕꯨꯡꯉꯣ ꯆꯤꯉꯨ ꯄꯥꯈꯪꯕꯒꯤ ꯊꯧꯖꯥꯜ ꯐꯪꯂꯗꯨꯅ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯃꯄꯥꯡꯒꯜ ꯃꯊꯧꯅ ꯃꯔꯤꯡꯖꯦ ꯂꯣꯏꯅ ꯍꯟꯖꯤꯟꯈ꯭ꯔꯦ꯫ ꯏꯃꯥ ꯂꯩꯃꯔꯦꯟ ꯁꯤꯗꯕꯤꯅ ꯊꯧꯖꯥꯜꯒꯤ ꯃꯤꯠꯌꯦꯡ ꯁꯪꯈꯩꯕꯤꯗꯨꯅ ꯃꯃꯥ ꯑꯃ ꯑꯣꯏꯕꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯄꯨꯝꯅꯃꯛ ꯆꯦꯜꯍꯟꯈ꯭ꯔꯦ꯫ ꯃꯄꯥꯔꯤꯕꯨ ꯀꯩꯅ ꯐꯩꯔꯥ ꯇꯥꯖꯤꯟꯊꯛꯇ ꯄꯝꯈ꯭ꯔꯦ꯫ ꯅꯨꯡꯁꯤ ꯈꯖꯥꯏ ꯂꯦꯡꯉꯣꯟ ꯆꯨꯞꯇꯨꯅ ꯄꯤꯛꯂꯤꯕ ꯃꯄꯥꯔꯤꯕꯨ ꯈꯣꯝꯂꯥꯡ ꯆꯤꯡꯗꯝꯍꯟꯈ꯭ꯔꯦ꯫ ꯀꯩ ꯁꯑꯣꯝ ꯑꯅꯤꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯣ ꯑꯁꯨꯝ ꯌꯦꯡꯂꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯤꯛꯁꯅꯨ ꯁꯥꯐꯕꯤꯅ ꯁꯥ ꯑꯅꯤ ꯑꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯖꯔꯛꯏ, ꯎꯃꯪꯒꯤ ꯁꯥ ꯑꯣꯏꯕ ꯑꯅꯤꯃꯛ ꯄꯂꯦꯝ ꯄꯟꯊꯧ ꯍꯥꯏꯅ ꯃꯤꯡꯒꯧꯖꯔꯒꯦ꯫ ꯏꯊꯥꯅꯨꯡꯒꯤ ꯄꯥꯔꯤ ꯅꯋꯥ ꯑꯄꯤꯀꯛ ꯑꯁꯤꯅ ꯇꯥꯏꯕꯪꯒꯤ ꯋꯥꯈꯜ ꯐꯥꯎꯗ꯭ꯔꯤꯕ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯗꯤ ꯄꯂꯦꯝ ꯄꯟꯊꯧ ꯁꯛꯅ ꯅꯥꯎꯌꯣꯛ ꯅꯥꯎꯀꯣꯟꯕꯤꯌꯨꯀꯣ ꯈꯣꯌꯨꯝ ꯂꯥꯏꯑꯣꯏꯕꯁꯤꯡ꯫ ꯃꯇꯧ ꯑꯁꯨꯝꯅ ꯁꯑꯣꯝ ꯀꯩ ꯑꯅꯤꯒꯤ ꯊꯧꯖꯥꯜꯒꯤ ꯃꯤꯠꯌꯦꯡ ꯈꯥꯗ ꯁꯥꯐꯕꯤ ꯃꯃꯥ ꯃꯆꯥ ꯊꯥꯡꯖꯤꯡ ꯆꯤꯡꯅꯨꯡꯗ ꯇꯥꯏꯕꯪ ꯀꯅꯥ ꯈꯪꯗꯅ ꯃꯇꯝ ꯈꯔ ꯂꯩꯈꯤꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯀꯣꯔꯧ ꯌꯥꯏꯐꯔꯕ ꯅꯨꯃꯤꯠ ꯑꯃꯗꯤ ꯂꯤꯛꯁꯅꯨ ꯁꯥꯐꯕꯤ ꯃꯄꯥꯔꯤꯒꯤ ꯀꯣꯂꯣꯏ ꯃꯃꯤꯡ ꯊꯣꯂꯒꯦ ꯎꯟꯒꯣꯏꯅꯨꯡꯗ ꯈꯟꯈ꯭ꯔꯦ꯫ ꯃꯩꯇꯩ ꯁꯅꯥ ꯂꯩꯕꯥꯛꯀꯤ ꯌꯣꯏꯔꯦꯟ ꯀꯪꯂꯥ ꯄꯨꯡꯃꯌꯣꯟꯗ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯋꯥꯠꯇ ꯄꯥꯗꯅ ꯄꯥꯟꯐꯔꯤꯕ ꯃꯄꯥ ꯏꯕꯨꯡꯉꯣꯒꯤ ꯀꯣꯂꯣꯏ ꯃꯇꯦꯛ ꯑꯃ ꯂꯧ꯫ ꯃꯄꯥꯔꯤꯕꯨ ꯌꯥꯏꯕꯤꯃꯛꯅꯤ ꯈꯟꯗꯨꯅ ꯂꯨꯅ ꯆꯥꯟꯅ ꯌꯣꯛꯆꯕꯒꯤ ꯋꯥꯍꯩ ꯃꯇꯦꯛ ꯈꯔ ꯑꯃꯨꯛ ꯂꯧꯁꯤꯜꯂꯒ ꯃꯆꯥꯒꯤ ꯀꯣꯂꯣꯏ ꯃꯃꯤꯡꯕꯨ ꯁꯅꯥ ꯌꯣꯏꯔꯦꯟ ꯆꯥꯟ ꯍꯥꯏꯅ ꯊꯣꯟꯈ꯭ꯔꯦ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯗꯨꯅ ꯂꯣꯏꯕꯤ ꯂꯣꯛꯅꯨꯡꯗ ꯁꯑꯣꯝ ꯀꯩ ꯑꯅꯤꯅ ꯄꯂꯦꯝ ꯄꯟꯊꯧ ꯁꯛꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯕꯨ ꯆꯥꯎꯀꯣꯟ ꯅꯥꯎꯀꯣꯟꯂꯛꯄꯁꯤ ꯆꯍꯤ ꯀꯨꯝꯁꯤꯡ ꯂꯥꯡꯍꯩ 3 ꯁꯨꯖꯤꯜꯂꯛꯂꯦꯗꯣ꯫ ꯇꯥꯏꯕꯪ ꯄꯥꯟꯕ ꯄꯨꯝꯅꯃꯛꯀꯤ ꯃꯄꯨꯡ ꯑꯣꯏꯕ ꯆꯤꯉꯨ ꯑꯇꯤꯡꯀꯣꯛ ꯃꯎ ꯁꯤꯗꯕꯅ ꯃꯍꯥꯛꯀꯤ ꯀꯨꯝꯍꯩꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯆꯍꯤ 53 ꯁꯦꯠ ꯏꯟꯗꯨꯅ ꯂꯥꯛꯂꯕꯁꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯑꯗꯨꯃꯛ ꯂꯤꯛꯁꯅꯨ ꯁꯥꯐꯕꯤ ꯃꯌꯨꯝ ꯃꯔꯥꯟꯌꯥꯏ ꯊꯥꯗꯣꯛꯂꯝꯗꯥꯏꯗ ꯁꯦꯜꯂꯛ ꯏꯜꯂꯛꯄ ꯆꯔꯩꯅ ꯐꯤꯖꯦꯠꯅꯔꯝꯃꯤ꯫ ꯆꯍꯤ ꯂꯥꯡꯍꯩ ꯀꯨꯝꯁꯤꯡ 3 ꯆꯨꯞꯅ ꯀꯩ ꯁꯑꯣꯝ ꯑꯅꯤꯅ ꯄꯂꯦꯝ ꯄꯟꯊꯧ ꯁꯛꯅ ꯅꯥꯎꯌꯣꯛ ꯅꯥꯎꯀꯣꯜꯂꯝꯕꯗꯒꯤ ꯅꯣꯡꯃꯗꯤ ꯃꯄꯨ ꯃꯥꯒꯤ ꯁꯤꯟꯊꯥꯒꯤ ꯃꯇꯨꯡ ꯏꯟꯅ ꯎꯃꯪꯒꯤ ꯁꯥ ꯑꯣꯏꯕ ꯑꯅꯤ ꯑꯗꯣ ꯆꯠꯊꯣꯛꯈꯤꯕꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯃꯃꯥ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯍꯜꯂꯛꯈꯤꯗꯔꯦ꯫ ꯑꯍꯤꯡ ꯑꯗꯨꯃ ꯃꯆꯥꯕꯨ ꯆꯦꯠꯅ ꯃꯊꯥꯅꯨꯡꯗ ꯀꯣꯟꯗꯨꯅ ꯌꯥꯝꯅ ꯀꯤꯅ ꯀꯤꯅ ꯂꯦꯜꯂꯛꯂꯦ꯫ ꯏꯅꯨꯡ ꯉꯥꯜꯂꯛꯂꯕꯗ ꯂꯤꯛꯁꯅꯨ ꯁꯥꯐꯕꯤ ꯃꯄꯨꯔꯣꯏꯕꯅ ꯇꯥꯛꯄꯤꯔꯝꯕ ꯌꯋꯥ ꯈꯨꯗꯤꯡꯃꯛ ꯅꯤꯡꯁꯤꯡꯂꯛꯂꯦ꯫ ꯀꯦꯒꯦ ꯃꯣꯏꯔꯥꯡ ꯂꯩꯄꯥꯛꯇ ꯆꯠꯂꯒꯦ ꯀꯅꯥꯒꯨꯝꯕ ꯀꯅꯥꯒꯨꯝꯕꯤꯒꯤ ꯃꯐꯝꯗ ꯃꯄꯥꯔꯤ ꯆꯥꯎꯅꯅꯕ ꯁꯩꯗꯥꯡꯂꯨꯔꯒꯦ ꯈꯜꯂꯛꯂꯦ꯫ ꯏꯜꯂꯤꯕ ꯆꯔꯩ ꯐꯤ ꯑꯗꯨꯅ ꯅꯥꯍꯣꯡ ꯁꯥꯔꯒ ꯃꯄꯥꯔꯤ ꯁꯅꯥ ꯌꯣꯏꯔꯦꯟ ꯆꯥꯟꯕꯨ ꯁꯥꯃꯨꯅꯝꯗ ꯄꯣꯈꯠꯂꯦ꯫ ꯃꯁꯥꯕꯤ ꯏꯕꯨꯡꯉꯣ ꯄꯥꯈꯪꯕꯅ ꯄꯤꯕꯤꯔꯝꯕ ꯀꯣꯡꯌꯥꯟ ꯆꯩꯁꯨ ꯈꯨꯗꯨꯝ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯦ꯫ ꯑꯌꯨꯛ ꯌꯦꯟꯗꯥ ꯑꯉꯟꯕꯗ ꯀꯦꯒꯦ ꯃꯣꯏꯔꯥꯡ ꯂꯩꯄꯥꯛꯇ ꯋꯥꯏꯊꯨꯡꯂꯔꯦ꯫ ꯆꯤꯉꯨ ꯊꯥꯡꯖꯤꯡ ꯀꯣꯏꯔꯦꯜ ꯂꯥꯏ
ꯄꯂꯦꯝ ꯐꯩꯔꯥ ꯊꯛꯇ ꯌꯥꯍꯤꯞꯄ ꯅꯤꯡꯅꯥꯡ ꯀꯧꯕꯤ ꯃꯔꯟ ꯌꯥꯏꯗ ꯁꯛꯇꯥꯕ ꯅꯨꯡꯕꯤꯔꯦꯟ ꯁꯤꯗꯕ ꯈꯨꯗ ꯈꯨꯔꯦꯠꯅꯔꯤꯕ ꯆꯤꯡꯉꯨ ꯂꯥꯏꯕꯨ ꯈꯨꯔꯨꯝꯖꯩ ꯅꯕꯨꯗꯧ ꯊꯥꯡꯖꯤꯡ ꯃꯥꯅ ꯊꯧꯖꯥꯜ ꯂꯥꯟ ꯀꯨꯕꯤꯗꯨꯅ ꯃꯣꯏꯔꯥꯡꯒꯤ ꯈꯨꯌꯣꯟ ꯋꯥꯈꯣꯡ ꯁꯦꯡꯕꯒꯤ ꯃꯑꯣꯡꯕ ꯃꯔꯥꯟ ꯌꯥꯏꯗ ꯆꯪꯍꯜꯂꯛꯂꯤ ꯑꯍꯟꯒꯤ ꯃꯇꯝ ꯑꯣꯏꯔꯕ ꯈꯨꯌꯣꯟ ꯋꯥꯈꯣꯡ ꯁꯦꯡꯕ ꯋꯥꯈꯣꯡ ꯁꯦꯡꯕꯤ ꯑꯅꯤꯅ ꯃꯥꯡꯒꯣꯟ ꯈꯦꯟꯖꯣꯡ ꯂ꯭ꯋꯥꯡꯗ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯅꯤ ꯂꯤꯛꯁꯟ ꯁꯥꯐꯕꯤꯅ ꯈꯨꯌꯣꯟ ꯁꯨꯃꯥꯡ ꯃꯇꯥ ꯐꯕꯗ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥ ꯃꯜꯂ ꯃꯣꯠꯂꯕ ꯑꯃꯗꯤ ꯁꯦꯒꯥꯏꯔꯕ ꯆꯔꯩꯅ ꯐꯤꯖꯦꯠꯅꯔꯕꯤ ꯁꯥꯃꯨ ꯃꯅꯝꯗꯅ ꯆꯥꯎꯗ꯭ꯔꯤꯕ ꯅꯋꯥ ꯑꯃ ꯄꯣꯔꯗꯨꯅ ꯑꯋꯥꯕ ꯁꯛꯂꯣꯟ ꯄꯨꯔꯗꯨꯅ ꯂꯦꯞꯂꯔꯕꯗ ꯑꯍꯜ ꯑꯣꯏꯔꯕꯤ ꯈꯨꯌꯣꯟ ꯋꯥꯈꯣꯡ ꯁꯦꯡꯕꯤꯅ ꯄꯥꯎꯃꯦꯜꯂꯛꯏꯗꯣ ꯍꯥꯏ ꯏꯃꯣꯝ ꯏꯕꯦꯝꯃ ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ ꯀꯦꯒꯦ ꯃꯣꯏꯔꯥꯡ ꯏꯄꯨꯡꯌꯥꯏ ꯑꯁꯤꯒꯤ ꯃꯤꯁꯛꯄꯨꯗꯤ ꯃꯥꯟꯗꯦꯗ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯂꯩꯗꯨꯅ ꯏꯃꯥꯒꯤ ꯏꯔꯟꯌꯥꯏꯁꯤꯗ ꯂꯥꯛꯂꯤꯕꯅꯣ ꯆꯪꯂꯛꯑꯣ ꯂꯥꯎ ꯏꯃꯥꯒꯤ ꯃꯥꯡꯒꯣꯜ ꯈꯦꯟꯖꯣꯡꯂꯥꯡ ꯑꯁꯤꯗ ꯀꯥꯈꯠꯂꯛꯎ ꯂꯤꯛꯁꯅꯨ ꯁꯥꯐꯕꯤ ꯆꯍꯤ ꯂꯥꯡꯍꯩ ꯀꯨꯝꯁꯤꯡ 3 ꯀꯅꯥꯒꯨꯝꯕꯤ ꯑꯃꯒꯤ ꯃꯐꯝꯗꯒꯤ ꯑꯁꯤꯒꯨꯝꯂꯕ ꯅꯨꯡꯁꯤꯔꯕ ꯇꯥꯏꯕꯪꯒꯤ ꯌꯋꯥ ꯈꯣꯟꯖꯦꯜ ꯇꯥꯔꯛꯈꯤꯗ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯈꯨꯃꯟ ꯋꯥꯈꯣꯡ ꯁꯦꯡꯕꯤꯒꯤ ꯅꯨꯡꯁꯤꯔꯕ ꯃꯄꯥꯎ ꯇꯥꯔꯨꯕꯗ ꯊꯝꯕꯥꯜ ꯃꯥꯟꯕꯤ ꯅꯨꯔꯥꯒꯤ ꯃꯤꯁꯅꯥ ꯑꯅꯤꯗ ꯂꯥꯏꯖ ꯅꯤꯡꯉꯦꯜ ꯏꯟꯈꯥꯏꯕꯒꯨꯝ ꯈꯪꯍꯧꯗꯅ ꯄꯤꯔꯥꯡ ꯆꯤꯟꯊꯔꯛꯏ ꯍꯤꯛꯅ ꯀꯞꯇꯨꯅ ꯃꯇꯦꯛ ꯃꯇꯦꯛ ꯑꯣꯏꯕ ꯋꯥꯍꯩꯅ ꯅꯨꯔꯥ ꯂꯥꯏꯕꯛ ꯊꯤꯕꯤ ꯂꯤꯛꯁꯅꯨꯅ ꯄꯥꯎꯈꯨꯝꯖꯔꯤ ꯄꯂꯦꯝꯒꯤ ꯂꯩꯃꯥꯟꯅꯕꯤꯌꯣ ꯅꯃꯣꯝ ꯑꯩꯗꯤ ꯂꯨꯈ꯭ꯔꯥꯕꯤꯁꯤꯡꯗ ꯆꯠꯂꯕꯤꯅꯤ ꯅꯃꯣꯝꯕꯨ ꯅꯥꯀꯣꯟꯕꯤꯔꯝꯕ ꯄꯂꯦꯝ ꯄꯟꯊꯧ ꯑꯅꯤꯁꯨ ꯁꯖꯤꯛ ꯃꯇꯨꯡ ꯏꯟ ꯊꯕꯥ ꯃꯃꯩ ꯋꯥꯏꯈ꯭ꯔꯦ ꯂꯥꯏꯕꯛ ꯊꯤꯔꯕꯤ ꯅꯃꯣꯝꯅꯤ ꯍꯟꯅ ꯌꯦꯡꯕꯗ ꯑꯩꯒꯤ ꯀꯅꯥ ꯂꯩꯖꯗ꯭ꯔꯕꯤ ꯁꯥꯃꯨ ꯅꯪꯒꯜ ꯊꯛꯇ ꯄꯣꯔꯤꯕ ꯄꯥꯔꯤ ꯅꯋꯥ ꯑꯄꯤꯁ ꯑꯁꯤꯅ ꯁꯥꯃꯨ ꯁꯔꯦꯠ ꯐꯥꯗ꯭ꯔꯤꯕ ꯐꯥꯎꯕ ꯆꯥꯎꯕ ꯃꯊꯦꯜ ꯐꯥꯗ꯭ꯔꯤꯕ ꯐꯥꯎꯕꯗꯪꯗꯤ ꯀꯦꯒꯦ ꯃꯣꯏꯔꯥꯡ ꯃꯄꯨꯡꯌꯥꯏ ꯆꯤꯡꯉꯨ ꯊꯥꯡꯖꯤꯡ ꯃꯁꯥꯏ ꯀꯣꯟ ꯑꯁꯤꯗ ꯁꯩꯗꯥꯡꯖꯔꯨꯔꯒꯦ ꯂꯥꯛꯆꯕꯅꯤ ꯄꯂꯦꯝ ꯄꯟꯊꯧ ꯑꯅꯤꯅ ꯑꯃꯨꯛꯇꯗꯤ ꯅꯨꯡꯁꯤꯕꯤꯌꯨꯒꯕ ꯅꯃꯣꯝꯕꯨ ꯈꯨꯌꯣꯟ ꯋꯥꯈꯣꯡ ꯁꯦꯡꯕ ꯋꯥꯈꯣꯡ ꯁꯦꯡꯕꯤ ꯑꯅꯤꯒꯤ ꯃꯃꯤꯠꯇ ꯏꯅꯨꯡꯒꯤ ꯊꯥꯎꯃꯩꯒꯨꯝ ꯃꯉꯥꯜ ꯅꯥꯏꯔꯕ ꯁꯦꯒꯥꯏꯔꯕ ꯑꯃꯣꯠꯄ ꯐꯗꯤꯅ ꯌꯣꯝꯕ ꯃꯃꯜ ꯌꯥꯝꯂꯕ ꯃꯅꯤ ꯃꯨꯛꯇꯥꯒꯨꯝ ꯃꯣꯠꯅ ꯁꯦꯒꯥꯏꯔꯕ ꯆꯔꯩꯅ ꯅꯥꯍꯣꯡ ꯁꯥꯗꯨꯅ ꯄꯣꯔꯤꯕ ꯁꯥꯐꯕꯤꯒꯤ ꯁꯥꯃꯨ ꯅꯪꯒꯜ ꯊꯛꯀꯤ ꯅꯋꯥ ꯆꯥꯎꯗ꯭ꯔꯤꯕ ꯁꯅꯥꯌꯨꯔꯦꯟꯆꯥꯟꯕꯨ ꯃꯤꯠꯌꯦꯡ ꯁꯪꯈꯩꯔꯛꯂꯤ ꯂꯣꯏꯅꯅ ꯂꯤꯛꯁꯅꯨ ꯁꯥꯐꯕꯤꯒꯤ ꯃꯊꯃꯣꯏ ꯁꯣꯛꯄ ꯇꯦꯡꯊꯥꯈꯣꯜ ꯑꯗꯨ ꯇꯥꯔꯨꯕꯗꯒꯤ ꯈꯨꯌꯣꯟ ꯋꯥꯈꯣꯡ ꯁꯦꯡꯕ ꯅꯨꯡꯁꯤꯖꯔꯨꯔ ꯃꯥꯜꯂꯦ ꯊꯧꯖꯥꯟꯒꯤ ꯋꯥꯍꯩꯅ ꯆꯤꯡꯒꯣꯏꯅꯔꯛꯏ ꯍꯥ ꯏꯕꯦꯝꯃ ꯅꯍꯥꯛꯄꯨ ꯏꯄꯥꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯎ ꯈꯣꯌꯨꯝ ꯅꯣꯡꯗꯝꯕ ꯃꯥꯒꯤ ꯅꯣꯡꯗꯝ ꯈꯣꯜꯅ ꯏꯄꯥꯗꯤ ꯄꯥꯔꯤ ꯁꯥꯠꯇꯦ ꯏꯃꯣꯝ ꯑꯃ ꯐꯨꯏꯗꯦꯗꯣ ꯂꯥꯡꯂꯦꯟ ꯅꯪꯕꯨ ꯉꯁꯤ ꯀꯧꯕ ꯅꯣꯡꯗꯒꯤ ꯏꯃꯣꯝ ꯁꯛꯅ ꯂꯥꯡꯒꯣꯜꯂꯒꯦ ꯅꯄꯥꯔꯤꯗꯤ ꯑꯄꯤꯈꯛ ꯅꯪꯒꯜ ꯊꯛꯇ ꯄꯣꯔꯤꯕ ꯑꯗꯨꯅ ꯄꯥꯔꯤ ꯁꯛꯅ ꯅꯥꯎꯌꯣꯛꯂꯒꯦ ꯈꯨꯌꯣꯟ ꯋꯥꯈꯣꯡ ꯁꯦꯡꯕꯤ ꯌꯦꯡꯂꯗꯨꯅ ꯆꯤꯡꯒꯣꯏꯅꯔꯤ ꯍꯥꯏ ꯈꯨꯌꯣꯟ ꯋꯥꯈꯣꯡ ꯁꯦꯡꯕꯤ ꯉꯁꯤ ꯀꯣꯔꯧ ꯅꯨꯃꯤꯠ ꯊꯥꯗꯤ ꯆꯦꯡꯖꯦꯟꯗ꯭ꯔꯕ ꯊꯕꯥ ꯂꯥꯅꯪꯗ꯭ꯔꯕ ꯌꯥꯏꯐꯔꯕ ꯈꯦꯟꯐꯝ ꯑꯁꯤꯗ ꯇꯦꯡꯄꯥꯟꯄꯒꯤ ꯃꯄꯨ ꯑꯣꯏꯔꯤꯕ ꯈꯣꯌꯨꯝ ꯅꯣꯡꯗꯝꯕ ꯅꯍꯥꯛꯅ ꯂꯦꯝꯅꯃꯛ ꯊꯧꯖꯥꯟꯕꯤꯔꯤ ꯄꯥꯔꯤ ꯏꯃꯣꯝ ꯑꯅꯤꯃꯛ ꯏꯔꯥꯅꯨꯡꯗ ꯄꯨꯁꯤꯜꯂꯣ ꯂꯥꯏꯖ ꯏꯔꯨ ꯏꯁꯦꯡꯅ ꯏꯔꯨ ꯁꯥꯗꯦꯡꯕꯤꯔꯒ ꯇꯥꯕꯨꯅꯨꯡꯗ ꯐꯤꯗꯨꯛ ꯅꯥꯏꯅ ꯊꯝꯂꯤꯕ ꯆꯔꯩ ꯐꯤꯌꯥꯝꯂꯛꯇꯒꯤ ꯑꯄꯥꯝꯕꯗꯤ ꯈꯟꯗꯨꯅ ꯆꯔꯩ ꯐꯤꯖꯣꯜ ꯍꯣꯡꯍꯜꯂꯨ ꯏꯐꯨꯅꯨꯡꯒꯤ ꯂꯦꯝꯂꯩꯗꯣ ꯍꯥꯎꯒꯗꯕ ꯈꯟꯗꯨꯅ 10 ꯃꯊꯦꯜ ꯂꯥꯡꯂꯨꯔꯣ ꯄꯥꯔꯤ ꯏꯃꯣꯝ ꯑꯅꯤꯃꯛ 10 ꯆꯤꯡꯗꯝꯍꯜꯂꯨꯔꯣ ꯃꯄꯨꯔꯣꯏꯕꯒꯤ ꯌꯀꯥꯇꯕꯨ ꯉꯥꯏꯗꯨꯅ ꯂꯩꯖꯔꯝꯕꯤ ꯈꯨꯌꯣꯟ ꯋꯥꯈꯣꯡ ꯁꯦꯡꯕꯤꯅ ꯍꯔꯥꯎ ꯃꯤꯅꯣꯛꯀ ꯂꯣꯏꯅꯅ ꯃꯄꯥꯔꯤ ꯃꯃꯣꯝ ꯑꯅꯤꯕꯨ ꯃꯌꯨꯝ ꯃꯔꯥꯅꯨꯡꯗ ꯄꯨꯁꯤꯟꯗꯨꯅ ꯊꯧꯔꯥꯡ ꯄꯨꯡꯕ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯑꯍꯜ ꯑꯣꯏꯔꯕ ꯈꯨꯌꯣꯟ ꯋꯥꯈꯣꯡ ꯁꯦꯡꯕꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯦꯡꯒꯨ ꯅꯝꯕꯣꯜ ꯁꯥꯗꯨꯅ ꯍꯨꯃꯥꯡ ꯏꯔꯤꯛ ꯀꯥꯅ ꯀꯪꯂꯥ ꯊꯧꯒꯥꯕꯗꯣ ꯂꯤꯛꯁꯅꯨ ꯁꯥꯐꯕꯤ ꯃꯆꯥꯅꯨꯄꯤ ꯁꯛꯂꯕꯤꯅ
ꯌꯦꯡꯕ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔ ꯃꯥꯜꯂꯦ ꯄꯟꯊꯧ ꯁꯛꯂꯕꯕꯨ ꯌꯦꯡꯂꯒ ꯆꯤꯡꯒꯣꯏ ꯄꯥꯎꯃꯤꯟꯅꯔꯛꯏ ꯄꯟꯊꯧ ꯏꯄꯥ ꯏꯕꯨꯡꯉꯣ ꯅꯃꯣꯝꯅ ꯅꯌꯨꯝ ꯅꯔꯥꯅꯨꯡꯗ ꯌꯥꯡꯒꯣꯏꯖꯔꯛꯄ ꯆꯍꯤ ꯂꯥꯡꯃꯩ ꯀꯨꯝꯁꯤꯡ 2 ꯐꯥꯔꯛꯂꯦ ꯉꯁꯤꯗꯤ ꯅꯃꯣꯝꯅ ꯄꯂꯦꯝ ꯄꯟꯊꯧ ꯑꯅꯤꯒꯤ ꯅꯐꯝꯗ ꯎꯟꯒꯣꯏ ꯅꯨꯡꯒꯤ ꯌꯥꯋꯥ ꯈꯔꯗꯪ ꯆꯤꯡꯒꯣꯏꯅꯖꯔꯤ ꯄꯥꯏꯃ ꯈꯣꯏꯖꯪꯅ ꯇꯥꯕꯤꯌꯨꯀꯣ ꯄꯂꯦꯝ ꯄꯟꯊꯧ ꯑꯅꯤꯃꯛ ꯅꯃꯣꯝ ꯑꯩꯗꯤ ꯃꯩꯇꯩ ꯁꯅꯥ ꯂꯩꯕꯥꯛꯀꯤ ꯌꯣꯏꯔꯦꯟ ꯀꯪꯂꯥ ꯄꯨꯡꯃꯌꯣꯟꯗ ꯄꯥꯟꯐꯔꯤꯕ ꯆꯤꯡꯉꯨ ꯄꯥꯈꯪꯕ ꯂꯥꯏꯅꯤꯡꯊꯧꯗ ꯅꯣꯡꯃꯩ ꯇꯦꯡꯕ ꯌꯨꯝꯒꯥꯏꯗꯨ ꯏꯎ ꯁꯤꯗꯕ ꯃꯍꯥꯛꯅ ꯅꯅꯥꯏ ꯅꯨꯕꯤ ꯑꯩꯉꯣꯟꯗ ꯃꯄꯥꯔꯤ ꯆꯥꯎꯗ꯭ꯔꯤꯕ ꯐꯥꯎꯕ ꯌꯣꯏꯔꯦꯟ ꯆꯥꯟꯕꯨ ꯉꯥꯛ ꯁꯦꯟꯅꯕꯒꯤꯗꯃꯛꯇ ꯃꯇꯥꯡ 8 ꯄꯥꯟꯕ ꯀꯣꯡꯌꯥꯟ ꯆꯩꯁꯨ ꯑꯃ ꯄꯤꯕꯤꯔꯝꯃꯤ ꯍꯥꯏꯔꯤꯕ ꯆꯩꯁꯨ ꯑꯁꯤꯗꯤ ꯆꯤꯡꯉꯨꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯆꯦꯟꯕ ꯌꯥꯏꯑꯣꯏꯕ ꯆꯩꯁꯨꯅꯤ ꯑꯁꯨꯝꯅ ꯍꯧꯈ꯭ꯔꯕ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯄꯥꯎꯗꯝꯖꯔꯛꯏ ꯑꯉꯛꯄꯒꯤ ꯃꯁꯛꯅꯤ ꯆꯤꯡꯉꯨ ꯃꯥꯅ ꯁꯥꯟꯅꯕ ꯀꯨꯝꯍꯩꯅꯤ ꯄꯤꯊꯣꯛꯍꯩꯗꯕ ꯀꯣꯡꯌꯥꯟ ꯃꯇꯥꯡ 8 ꯄꯥꯟꯕ ꯆꯩꯁꯨ ꯄꯤꯊꯣꯛꯂꯛꯂꯦ 2 ꯊꯣꯛꯅ ꯃꯌꯥꯏꯗ ꯀꯛꯊꯠꯂꯦ ꯃꯇꯥꯡ 3 ꯇꯪꯈꯥꯏ ꯑꯃ ꯄꯟꯊꯧ ꯃꯄꯥ ꯏꯕꯨꯡꯉꯣ ꯈꯨꯌꯣꯟ ꯋꯥꯈꯣꯡ ꯁꯦꯡꯕꯒꯤ ꯃꯐꯝꯗ ꯄꯤꯔꯛꯂꯦ ꯏꯄꯥ ꯏꯕꯨꯡꯉꯣ ꯀꯣꯡꯌꯥꯟ ꯆꯩꯁꯨ ꯑꯁꯦ ꯄꯥꯏꯗꯨꯅ ꯀꯪꯂꯥ ꯊꯧꯒꯥꯕꯤꯌꯨ ꯁꯥꯕ ꯄꯥꯡꯒꯟ ꯀꯟꯈꯠꯂꯛꯀꯅꯤ ꯄꯥꯏꯃ ꯂꯧꯁꯤꯡ ꯆꯥꯎꯔꯛꯀꯅꯤ ꯑꯅꯤꯁꯨꯕ ꯀꯣꯡꯌꯥꯟ ꯆꯩꯁꯨ ꯃꯇꯦꯛ ꯑꯁꯤꯃꯅ ꯅꯁꯨꯒꯤ ꯈꯥꯛꯇꯨꯅ ꯊꯝꯖꯔꯒꯦ ꯃꯑꯣꯡ ꯃꯇꯧ ꯑꯁꯨꯝ ꯇꯧꯔꯗꯨꯅ ꯄꯤꯊꯣꯛꯍꯩꯗꯕ ꯀꯣꯡꯌꯥꯟ ꯆꯩꯁꯨ ꯄꯤꯊꯣꯛꯈ꯭ꯔꯦꯗꯣ ꯏꯅꯤꯡꯊꯧ ꯃꯊꯪꯒꯤ ꯀꯣꯔꯧ ꯅꯣꯡꯃꯗꯤ ꯑꯁꯨꯝ ꯊꯣꯛꯎ ꯇꯝꯈꯤꯕꯅ ꯈꯨꯌꯣꯟ ꯋꯥꯈꯣꯡ ꯁꯦꯡꯕꯅ ꯁꯅꯥ ꯀꯣꯅꯨꯡ ꯀꯪꯂꯥ ꯊꯧꯒꯥꯕꯗ ꯌꯥꯏꯑꯣꯏꯔꯕ ꯆꯩꯁꯨ ꯑꯗꯨ ꯄꯥꯏꯗꯨꯅ ꯀꯥꯈ꯭ꯔꯦꯗꯣ ꯀꯣꯡꯌꯥꯟ ꯆꯩꯁꯨ ꯑꯗꯨꯒꯤ ꯃꯇꯤꯛ ꯃꯌꯥꯏꯅ ꯅꯍꯥ ꯄꯥꯡꯒꯟ ꯑꯣꯏꯈ꯭ꯔꯦ ꯄꯥꯏꯃ ꯂꯧꯁꯤꯡ ꯆꯥꯎꯈ꯭ꯔꯦ ꯀꯪꯂꯥ ꯀꯥꯕꯗ ꯑꯋꯥ ꯍꯨꯏꯖꯣꯡ ꯂꯥꯡꯂꯝꯕ ꯅꯨꯃꯤꯠ ꯑꯗꯨꯗꯤ ꯑꯋꯥꯕ ꯃꯁꯛ ꯈꯪꯈꯤꯗꯔꯦ ꯅꯨꯡꯉꯥꯏ ꯏꯄꯣꯝ ꯍꯧꯈ꯭ꯔꯦ ꯅꯍꯥ ꯋꯥꯈꯜ ꯆꯦꯟꯈ꯭ꯔꯦ ꯅꯨꯡꯉꯥꯏ ꯏꯄꯣꯝꯗ ꯇꯥꯎꯗꯨꯅ ꯑꯁꯨꯝ ꯆꯠꯈꯤꯕꯅ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯁꯅꯊꯣꯡ ꯋꯥꯡꯃ ꯂꯥꯟꯅ ꯆꯠꯈ꯭ꯔꯦ ꯂꯝꯕꯤ ꯑꯆꯠ ꯑꯋꯣꯛꯅ ꯈꯨꯌꯣꯟ ꯋꯥꯈꯣꯡ ꯁꯦꯡꯕ ꯑꯉꯝꯕ ꯀꯗꯥꯏ ꯇꯥꯟꯅ ꯆꯠꯀꯗꯧꯔꯤꯕꯅꯣ ꯍꯪꯂꯛꯄꯗ ꯀꯪꯂꯥ ꯁꯅꯊꯣꯡ ꯇꯨꯡꯑꯣꯏꯅꯔꯝꯂꯦ ꯈꯪꯂꯛꯇꯨꯅ ꯑꯃꯨꯛ ꯍꯜꯂꯛꯂꯒ ꯁꯅꯥ ꯀꯣꯅꯨꯡ ꯀꯥꯈ꯭ꯔꯦ ꯁꯅꯥ ꯁꯪꯒꯥꯏꯒꯤ ꯊꯣꯡꯖꯤꯟꯗ ꯄꯥꯏꯔꯛꯄ ꯆꯩꯁꯨ ꯑꯗꯣ ꯉꯥꯔꯗꯨꯅ ꯊꯝꯃꯤ ꯊꯥꯡꯖꯤꯡ ꯃꯥꯅ ꯀꯨꯝꯍꯩ ꯁꯥꯟꯅꯔꯒꯦ ꯈꯜꯂꯗꯨꯅ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯣꯏꯅ ꯁꯤꯜꯂꯛꯂꯦ ꯆꯩꯁꯨ ꯑꯗꯨ ꯂꯩꯃꯥꯏꯗ ꯇꯨꯔꯛꯇꯨꯅ ꯐꯩꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯣꯏꯔꯥꯡ ꯅꯤꯡꯊꯧ ꯊꯥꯡꯇꯦꯛ ꯁꯨꯅꯥꯏꯕꯒꯤ ꯃꯆꯥ ꯏꯕꯨꯡꯉꯣ ꯌꯣꯏꯔꯦꯟ ꯍꯟꯕ ꯆꯍꯤ 5-6 ꯂꯣꯝꯗ ꯉꯥꯏꯔꯤꯕ ꯅꯋꯥꯅ ꯈꯪꯗꯕꯗꯒꯤ ꯆꯩꯁꯨ ꯑꯗꯣ ꯀꯥꯜꯂꯨꯔꯦ ꯈꯨꯗꯛ ꯑꯗꯨꯃꯛꯇꯗ ꯁꯅꯥ ꯁꯪꯒꯥꯏꯒꯤ ꯃꯥꯡꯒꯣꯜꯃꯛꯇꯗ ꯌꯣꯏꯔꯦꯟ ꯍꯟ ꯌꯥꯏꯕꯤ ꯃꯥꯡꯂꯦ ꯍꯧꯖꯤꯛꯇ ꯃꯄꯥ ꯏꯕꯨꯡꯉꯣꯒꯤ ꯃꯥꯡꯗ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯔꯝꯕ ꯃꯆꯥ ꯏꯕꯨꯡꯉꯣꯅ ꯌꯥꯏꯕꯤ ꯃꯥꯡꯂꯕꯗ ꯃꯆꯥꯕꯨ ꯀꯣꯜꯂꯒ ꯊꯛꯇꯦꯛ ꯁꯨꯅꯥꯏꯕ ꯃꯆꯥꯕꯨ ꯀꯧꯔꯗꯨꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯀꯞꯂꯛꯂꯦ ꯌꯣꯏꯔꯦꯟ ꯍꯟ ꯄꯣꯛꯄꯤ ꯃꯃꯥ ꯏꯕꯦꯝꯃ ꯑꯃꯗꯤ ꯑꯉꯝ ꯑꯊꯧ ꯄꯨꯝꯅꯃꯛ ꯆꯦꯟꯁꯜꯂꯛꯇꯨꯅ ꯀꯔꯤ ꯀꯔꯝ ꯇꯧꯕꯅꯣ ꯍꯥꯏꯗꯨꯅ ꯋꯥꯍꯪ ꯄꯥꯎꯍꯪꯂꯛꯂꯦ ꯃꯣꯏꯔꯥꯡ ꯂꯩꯃ ꯏꯕꯦꯝꯃ ꯌꯣꯏꯔꯦꯟ ꯍꯟ ꯄꯣꯛꯄꯤ ꯄꯂꯦꯝꯅ ꯃꯆꯥꯕꯨ ꯀꯧꯔꯗꯨꯅ ꯇꯦꯡꯊꯥꯔꯛꯂꯦ ꯄꯥꯔꯤ ꯏꯕꯨꯡꯉꯣ ꯌꯣꯏꯔꯦꯟ ꯍꯟ ꯀꯔꯝꯕ ꯈꯣꯏꯌꯨꯝ ꯐꯠꯇꯕꯅ ꯏꯆꯥꯕꯨ ꯈꯥꯡꯃꯨꯊꯛꯇ ꯍꯩꯈꯣꯛꯇꯒꯤ ꯍꯩꯔꯥꯡ ꯍꯦꯛꯄꯒꯨꯝ ꯍꯩꯈꯣꯛꯇꯒꯤ ꯂꯩꯔꯥꯡ ꯊꯠꯄꯒꯨꯝ ꯏꯆꯥꯕꯨ ꯊꯠꯇꯨꯅ ꯄꯨꯈ꯭ꯔꯤꯕ ꯏꯆꯥꯒꯤ ꯃꯔꯝ ꯀꯔꯤ ꯂꯪꯖꯔꯨꯕꯅ ꯈꯣꯏꯌꯨꯝ ꯃꯤꯅꯝꯕ ꯃꯍꯥꯛꯅ ꯏꯆꯥꯒꯤ ꯊꯋꯥꯏꯕꯨ ꯐꯥꯈ꯭ꯔꯤꯕ ꯃꯃꯥ ꯏꯕꯦꯝꯃꯅ ꯇꯦꯡꯊꯥꯔꯛꯄꯗ ꯅꯤꯡꯊꯧ ꯃꯅꯥꯏ ꯑꯆꯥꯟꯕ ꯈꯨꯌꯣꯟ ꯋꯥꯈꯣꯡ ꯁꯦꯡꯕꯅ ꯃꯤꯌꯥꯝꯅ ꯃꯔꯝ ꯈꯪꯅꯗ꯭ꯔꯤꯉꯩ ꯍꯥꯟꯅ ꯍꯪꯒꯠꯆꯍꯧꯕꯅ ꯆꯨꯝꯒꯗꯕ ꯃꯥꯜꯂꯦ ꯄꯥꯏꯃꯅꯨꯡꯗ ꯈꯜꯂꯗꯨꯅ ꯅꯤꯡꯊꯧ ꯁꯅꯥ ꯈꯨꯌꯥꯈꯥꯗ ꯍꯪꯒꯠꯆꯔꯦ ꯑꯩꯕꯨ ꯂꯣꯏꯕ ꯂꯣꯏꯃꯥꯕ ꯅꯅꯥꯏꯕꯨ ꯂꯣꯏꯕ ꯏꯅꯤꯡꯊꯧ ꯌꯣꯜꯂꯕꯗ ꯀꯟꯕꯤꯒꯅꯤ ꯂꯥꯜꯂꯕꯗ ꯀꯥꯗ ꯉꯥꯛꯄꯤꯒꯅꯤꯗꯣ ꯉꯥꯉꯣꯏ ꯂꯩꯄꯥꯛ ꯃꯄꯨꯔꯦꯟ ꯅꯄꯥꯔꯤ ꯌꯥꯏꯔꯦꯟ ꯍꯟꯅ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯅꯣꯡꯒꯥꯈꯤꯕꯒꯤ ꯃꯔꯝꯗꯤ ꯑꯇꯩ ꯑꯃ ꯑꯣꯏꯔꯣꯏꯗꯣ ꯅꯗꯥꯏꯗꯦꯟ ꯑꯩꯒꯤ ꯀꯣꯡꯌꯥꯟ ꯆꯩꯁꯨ ꯑꯁꯦ ꯀꯥꯜꯂꯨꯕꯗꯒꯤ
ꯑꯣꯏꯔꯝꯒꯗꯕ ꯃꯥꯜꯂꯤ ꯏꯅꯤꯡꯊꯧ ꯃꯣꯏꯔꯥꯡ ꯅꯤꯡꯊꯧ ꯊꯥꯡꯇꯦꯛ ꯁꯨꯅꯥꯏꯕꯅ ꯇꯥꯛꯄꯤꯔꯛꯏ ꯏꯗꯥꯏꯔꯦꯟ ꯇꯌꯨꯝ ꯑꯆꯥꯟꯕ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯕꯨ ꯑꯆꯨꯝꯕ ꯑꯣꯏꯒꯗ꯭ꯔꯅꯦ ꯁꯣꯏꯔꯣꯏꯗꯔꯥ ꯈꯟꯖꯩ ꯏꯅꯤꯡꯊꯧ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯈꯨꯗꯝ ꯆꯥꯡꯗꯝ ꯌꯦꯡꯂꯁꯤ ꯇꯌꯨꯝꯁꯥ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ ꯇꯦꯡꯕꯤ ꯑꯣꯛꯂꯦꯟ ꯄꯨꯁꯤꯜꯂꯛꯇꯨꯅ ꯆꯩꯁꯨ ꯑꯁꯤ ꯀꯥꯜꯍꯜꯂꯦ ꯇꯦꯛꯄꯤ ꯑꯣꯛꯂꯦꯟ ꯈꯨꯗꯛꯇ ꯁꯤꯔꯦ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯣꯏꯔꯥꯡ ꯅꯤꯡꯊꯧꯅ ꯃꯅꯥꯏ ꯈꯨꯌꯣꯟ ꯌꯦꯡꯗꯨꯅ ꯋꯥ ꯍꯪꯂꯛꯏ ꯏꯄꯨ ꯊꯃꯣꯏ ꯁꯦꯡꯅ ꯄꯨꯛꯅꯤꯡꯃꯛꯇꯗ ꯄꯥꯎꯈꯨꯝ ꯄꯤꯒꯅꯤꯗꯣ ꯏꯄꯨꯒꯤ ꯆꯩꯁꯨ ꯑꯁꯦ ꯃꯐꯝ ꯀꯗꯥꯏꯗꯒꯤ ꯂꯧꯔꯨꯕꯅꯣ ꯇꯥꯏꯕꯪ ꯀꯅꯥꯅ ꯄꯤꯔꯛꯄꯅꯣ ꯅꯤꯡꯊꯧꯒꯤ ꯋꯥꯍꯪ ꯇꯥꯕꯗ ꯈꯨꯌꯣꯟ ꯀꯤꯕꯅ ꯃꯁꯥ ꯊꯛ ꯊꯛ ꯅꯤꯛꯈ꯭ꯔꯦ ꯈꯨꯝꯗꯕ ꯌꯥꯗꯕꯅꯤꯅ ꯈꯣꯟꯖꯦꯜ ꯅꯤꯛꯅ ꯀꯤꯅ ꯈꯨꯝꯖꯔꯛꯏ ꯀꯦꯒꯦ ꯃꯣꯏꯔꯥꯡ ꯅꯤꯡꯊꯧ ꯌꯥꯡꯒꯣꯏ ꯂꯩꯄꯥꯛ ꯃꯄꯨꯔꯦꯟ ꯇꯥꯕꯤꯌꯨꯗꯣ ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯑꯩꯒꯤ ꯏꯃꯣꯝ ꯑꯃ ꯂꯩꯖꯩ ꯃꯩꯇꯩ ꯁꯅꯥ ꯂꯩꯕꯥꯛꯀꯤ ꯌꯣꯔꯦꯟ ꯁꯅꯥ ꯄꯨꯡ ꯃꯌꯣꯟꯗ ꯄꯥꯟꯐꯔꯤꯕ ꯀꯣꯌꯨꯝ ꯂꯥꯏꯑꯣꯏꯕ ꯄꯥꯈꯪꯕꯗ ꯅꯣꯡꯃꯥꯏ ꯇꯦꯡꯕ ꯌꯨꯝꯒꯥꯏꯗꯨ ꯃꯇꯝꯒꯤ ꯈꯣꯡꯂꯩ ꯇꯨꯡꯏꯟꯅ ꯃꯄꯥꯔꯤ ꯑꯃ ꯐꯪꯖꯩꯗꯨ ꯃꯄꯥꯔꯤ ꯑꯗꯨꯅ ꯃꯩꯇꯩ ꯁꯅꯥ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯣꯏꯕ ꯃꯇꯝꯗ ꯌꯦꯛꯅ ꯇꯤꯡꯈꯪ ꯂꯩꯇꯅ ꯅꯨꯡꯉꯥꯏ ꯌꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯟꯖꯅꯕ ꯃꯄꯥ ꯏꯕꯨꯡꯉꯣ ꯌꯣꯏꯔꯦꯟ ꯄꯥꯈꯪꯕꯅ ꯃꯥꯒꯤꯗꯃꯛ ꯇꯥꯂꯣꯏ ꯏꯃꯣꯝ ꯂꯤꯛꯁꯅꯨ ꯁꯥꯐꯕꯤꯗ ꯁꯤꯟꯅꯔꯝꯕ ꯆꯩꯁꯨꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯃꯥꯡꯍꯩ ꯌꯦꯜꯍꯧꯉꯩꯒꯤ ꯍꯧꯈ꯭ꯔꯕ ꯋꯥꯔꯤ ꯄꯨꯝꯕ ꯃꯣꯏꯔꯥꯡ ꯅꯤꯡꯊꯧꯗ ꯇꯝꯖꯔꯦ ꯃꯈꯥ ꯇꯥꯕꯗ ꯅꯤꯡꯊꯧꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯏꯄꯨ ꯆꯩꯁꯨ ꯑꯗꯣ ꯑꯩꯉꯣꯟꯗ ꯄꯤꯔꯣ ꯍꯥꯏꯔꯒ ꯂꯧꯁꯤꯟꯈ꯭ꯔꯦ ꯄꯨꯛꯅꯤꯡꯗ ꯊꯣꯏꯅ ꯆꯤꯡꯅꯕ ꯇꯧꯔꯨꯔꯒꯅꯨ ꯏꯄꯨ ꯅꯌꯨꯝ ꯅꯔꯥꯟꯌꯥꯏꯗ ꯍꯜꯂꯣ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯅ ꯇꯥꯛꯄꯤꯔꯤ ꯈꯨꯌꯣꯟ ꯋꯥꯈꯣꯡ ꯁꯦꯡꯕ ꯃꯌꯨꯝ ꯃꯔꯥꯌꯥꯟ ꯇꯝꯅ ꯀꯨꯝꯂꯛꯇꯨꯅ ꯃꯁꯥꯅ ꯋꯥꯈꯣꯡ ꯁꯦꯡꯕꯤ ꯑꯃꯁꯨꯡ ꯃꯃꯣꯝ ꯁꯛꯂꯕꯤ ꯂꯤꯛꯁꯅꯨ ꯁꯥꯐꯕꯤꯒꯤ ꯃꯐꯝꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛ ꯂꯤꯔꯔꯦ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯀꯔꯤ ꯊꯣꯛꯂꯒꯕ ꯋꯥꯕꯅ ꯄꯟꯗꯣꯝ ꯂꯣꯝꯅꯈ꯭ꯔꯦ ꯂꯤꯛꯁꯅꯨ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯅ ꯃꯄꯥꯔꯤꯕꯨ ꯆꯦꯖꯦꯠ ꯀꯣꯟꯗꯨꯅ ꯀꯞꯈ꯭ꯔꯦ ꯄꯂꯦꯝ ꯄꯟꯊꯧ ꯑꯅꯤ ꯆꯪꯅ ꯃꯃꯣꯝ ꯂꯤꯛꯁꯅꯨꯕꯨ ꯊꯦꯝꯅꯥꯎ ꯊꯦꯝꯗꯨꯅ ꯃꯔꯥꯟꯗꯨ ꯄꯨꯁꯤꯟꯈ꯭ꯔꯦ ꯀꯔꯤ ꯀꯔꯝꯕ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯒꯗꯕ ꯍꯥꯏꯅ ꯃꯈꯣꯏ ꯄꯨꯝꯕꯒꯤ ꯃꯊꯃꯣꯏꯅꯨꯡꯗ ꯅꯨꯡꯅꯥꯡꯕ ꯄꯣꯛꯈꯤꯔꯝꯃꯤ ꯅꯣꯡꯃꯗꯤ ꯅꯨꯃꯤꯗꯥꯡ ꯑꯃꯗ ꯃꯇꯝ ꯈꯔ ꯂꯩꯔगे ꯀꯦꯒꯦ ꯃꯣꯏꯔꯥꯡ ꯅꯤꯡꯊꯧꯅ ꯑꯔꯣꯟꯕ ꯃꯅꯥꯏ ꯈꯔ ꯀꯧꯁꯤꯟꯗꯨꯅ ꯂꯣꯟꯅ ꯊꯨꯞꯅ ꯋꯥ ꯇꯥꯟꯅꯈ꯭ꯔꯦ ꯃꯅꯥꯏꯁꯤꯡ ꯌꯦꯡꯂꯗꯨꯅ ꯅꯤꯡꯊꯧꯅ ꯁꯤꯟꯊꯥꯔꯛꯈꯤ ꯅꯤꯡꯊꯧ ꯑꯩꯒꯤ ꯑꯉꯝꯕꯁꯤꯡ ꯅꯈꯣꯏ ꯄꯨꯝꯅꯃꯛ ꯄꯥꯏꯃ ꯈꯣꯏꯖꯪꯕ ꯇꯥꯔꯣ ꯈꯨꯌꯣꯟ ꯋꯥꯈꯣꯡ ꯁꯦꯡꯕꯒꯤ ꯃꯁꯨ ꯑꯁꯦ ꯑꯁꯨꯝ ꯌꯣꯛꯇꯨꯅ ꯃꯣꯏꯔꯥꯡꯗ ꯊꯝꯕ ꯇꯥꯔꯕꯗꯤ ꯅꯤꯡꯊꯧ ꯑꯩꯒꯤ ꯏꯐꯝ ꯑꯁꯦ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯃꯨꯜꯂꯕ ꯌꯥꯔꯦ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯑꯁꯤ ꯐꯥꯔꯒ ꯌꯥꯏꯕꯤ ꯃꯊ꯭ꯋꯥꯏ ꯃꯥꯡꯍꯟꯈꯤꯗ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ ꯃꯔꯝ ꯑꯁꯤꯅ ꯏꯗꯥꯏꯔꯦꯝꯁꯥ ꯅꯈꯣꯏ ꯆꯦꯛꯁꯤꯟꯅ ꯄꯥꯝꯕꯩ ꯑꯃ ꯌꯦꯡꯗꯨꯅ ꯑꯉꯥꯡꯒꯤ ꯃꯊ꯭ꯋꯥꯏ ꯃꯥꯡꯍꯟꯈꯤꯅꯕ ꯇꯧꯁꯤꯜꯂꯣ ꯏꯗꯥꯏꯔꯦꯝꯁꯥ ꯑꯩꯅ ꯅꯈꯣꯏꯒꯤꯗꯃꯛ ꯃꯅꯥ ꯃꯊꯨꯝ ꯐꯝꯊꯣꯟ ꯆꯥꯎꯅ ꯄꯤꯒꯅꯤ ꯑꯀꯥꯕꯗ ꯗꯣꯂꯥꯏ ꯐꯩꯅ ꯇꯣꯡ ꯑꯀꯨꯡꯕꯗ ꯂꯥꯡꯒꯣꯏ ꯁꯒꯣꯜ ꯇꯣꯡꯍꯟꯒꯅꯤ ꯁꯣꯏꯐꯗꯕ ꯊꯧꯔꯝꯅꯤ ꯏꯅꯥꯏꯁꯥ ꯃꯥꯏ ꯄꯥꯛꯀꯗꯕ ꯌꯥꯏꯐꯒꯗꯕ ꯄꯨꯡꯐꯝ ꯈꯦꯟꯗꯣꯡ ꯌꯦꯡꯗꯨꯅ ꯂꯩꯔꯨꯔꯣ ꯑꯁꯨꯝꯅ ꯃꯅꯥꯏꯁꯤꯡꯗ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯇꯥꯎꯊꯈ꯭ꯔꯦ